Welcome back to Movie Decode Manipuri. Ngasi pujaragliba film asigi mamingdi The Bale Blue Eye 2022 da release tawbani. Film asigi main role da Christian Bale, film asida Augustus Lendur oine act tawri. Aduga actor Harry Melling na Edgar Poe oine act tawri. Film asi crime, mystery amadi thriller category da chingi. Film asida serial killer amana mi hatpagi case amabu police officer amana matau karamna solve tawkhigi haibado film asida ulli serial killer adu karamba miyoi oirambagi haibado film asigi losilakpada soidana khangani wari asi loidri phauba munna tabiyu film asigi ahubada turel amagi nakanda mi kanasu changnataba mafam amada asiba hakchang ama u amadagi thori yanduna suicide tawduna lerami matam adu 1830 dani New York City gi Hudson Valley haiba jaga adu da thokpani mathangi sinda utliba nupa asi film asigi main character ni mamingna Augustus Lendor mahak turel amagi mapanda khut hamduna lerami Lendor hariba nupa asi retirement chatlaba police officer amani retirement phanglaba matungda turel amagi nakanda Lendorna yum saduna lerami adugi matungda army gi school dagi army gi captain amana Lendor bu unaba laklami asengbagidi film asigi ahubuda utkhiba Thori yanduna leramba asiba hakchang adu army school adugi army amani army captain aduna asiba army adugi matangda Lendorbu investigation officer ohenduna investigation chathanba pamlami Lendorna police officer oidingaida yamna aruba amadi yamna complicated oiba case kaya ama solve tawkhibani masina maram oiraga New York City gi officer amadi phamnaiba singna Lendorbu yamna respect tawrami army officer masamak Lendor gi mayumda Lendorbu lobo lakhi asum tawna army captain amadi Lendor army ke maduda yorokhi army gi colonel aduna Lendor bu yamna thagalami amadi governor masamangna misi edu gi matangda Lendor bu investigation tawnaba hairakhi Lendor police officer aphauba amadi mimna pamna ba police officer ma oramlabasu haukiba sahi khara sidadi mahaki personal life dadi awaba kayama mayoknarami Sahi ahumgi mamangda mahaki nupi sikhi aduga mahaki machanupina atopa nupa amaga lona mayum thaduna chenki pumna maksing asina maram oiraga Lendor kanamataga wari chanafam leitana naitom hinglakhibani masina maram oiraga Lendor yu thakpa horakhi amadi yu da edik churami Lendor gi personal life adugi matangda governor amadi colonel adusu khanglami asigumba yamna luraba tanfam asida yamna maru oiba case ama Lendor da pibase colonel aduna pamlamde dubu Lendor natana case adu solve tawba ngamoi khangmadagi Lendor da case adu pahelami mahaki personal problem adu nakanda thamlaga Lendor na mahakbu army ke madu da kaubagi maram officer sing adu da hanglami colonel aduna hairami army school asigi fry kauba army ama ngahan midang da thori yanduna suicide tawraga siramrai adubu yamna kiningai oiribadi asiba adugi hakchang adu hospital da purakpa matamdadi asiba adugi thabak-tagi heart adu yaramdre kanagumba kharana lokthokiba mali adugi matung fry gi asiba hakchang aduna leiba hospital aduda army captain aduna Lendor bu puduna chalami asiba adubu postmortem tawriba Dr. Marcusna Lendor da hairami masak khangdaba miyoi amana fry gi thabak-tagi thangna khaidatuna heart adu yamna clean oina lokthokibagi khudam phangi mi amagi thabak-tagi heart lokthokpa haibasi araiba thabakti natte Lendorna Dr. Marcus ta hanglakhi heart asi lokthokpa matamda ichamchamba miyoi amana lokthokpa hekta ngamgadra natragana doctor gumba surgeon gumba ama darkar oigadra doctor aduna pakhum pirakhi karigumba miyoi aduna human anatomy matangda ningthina khanglagadi surgeon oidrabasu heart adu yamna laina lokthokpa ngamgani madugi matungda fry na suicide tokpham jaga aduda army captain aduga Lendorga laktuna yengselami fry na thori yalaga leramba ihan hana thengdarakhiba army aduda Lendorna wahang pang jatharami army aduna hairakhi aihakna ngarang numidang patrolling tawduna leiringaida kanagumba amana kanna laubagi makhon tarakhi khonjel adugi maikai yengduna aina chenselapa matamdadi fry na u adudagi thori yanduna lerambadu thengnarakpani aduga aina thingnaba matamda fry na thori yalabasu mahaki makhong adudi lebakta thengduna lerami matang aduda atopa mi amata ukhidabra haina Lendorna army aduda hanglakhi matam adu yamna athengba matam oibana kanasu ukhidi haina army aduna khumlakhi mahaki pakhom aduda Lendor momono ami aduga army aduda game da hankhina bhairakhi madugi matungda Lendorga army captain aduga
Makhoi ani puna hospital aduda amuk halaktuna Fry gi body adu Lendor masamangna amuk hane examination tawrami. Examination tawba aduda Fry gi lukhamda karigumba pot amana thongkhibagi makok adu kaiduna leramba thengdarakhi. Fry gi makhut amadi khutsa sing adusu asokpa kaya ama leramki. Lendor na hairakhi mahaki khutsa amadi khujinda asokpa leribasi mahakpu thauri yanba matamda masa matomta nanthokjanaba honabada sokhiba soidana oigani. Masina takpadi Fry hairiba nupa asi matomta sijaba nate kanagumba amana nampuda thauri yanjanbani. Ngahaki matungda hospital aduda Dr. Marquis lakhi. Fry gi makokta sokliba adu makhoi ani puna examination tawinarami. Mamangda Dr. aduna examination tawba matamda makokki asokpa adu thengnakhide maduda Dr. adu yamna angakpa phawrami. Khutum tasanduna leiriba Fry gi makhut adu Lendorna hangtokpa matamda makhut aduna se machet ama paishanduna lerami. Se machet aduda karigumba khara amasu iduna lerami. Yamna maru oiba evidence sing asi Dr. aduna phangba ngamkhidaba aduda Dr. adu angakpa phawrami. Hairiba che machet asi yamna kanaraba evidence ama oirakadoribani. Che machet adu paiduna Lendorna chatki haina tawrakpada army captain aduna ngaikho haina khamamni. Case adu miyamda khanghandana secret oina investigation tawnaba captain adu da hairakhi. Fry gi misi aduna maram oiraga army school adugi ijat adu manganba captain aduna pamlamde. Case asi loisandri phawba yu thaktanaba army captain aduna Lendor da yamna kanna hairami. City asida Lendor asi yu thakpagidamakta maming yamna chatlaba miyoi amani. Army captain aduna haiba punamak yaduna Lendorna investigation tawba horakhi. Fry bu thauri yanchanduna thamlamba jaga adu da Lendor amuk halaktuna evidence sing adu thijanba horami. Investigation tawringeida army came adudagi Edgar kauba army ama Lendor gi manak tamna changjalakhi. Fry misigi case adugi matangda mahaksu investigation tawba pami haina Edgar na Lendor da hairami. Fry bu haliba mi asi point ni haibadi kabi oiramba yai haina Edgar na hairakhi. Madu hairamaga Edgar army came da amuk hankhi. Fry gi heart adu hospital adu dagi huran khiba nimitugi nimidangda security guard oina ta khiba army adu da Lendorna wahang pahang tawrami. Army adu na hairakhi nimitugi nimidang adu ai ahing pungani makhai phawba duty tawkhi. Madugi matungda army officer ma laktuna aibu potharuna ba hairakhi. Adubu ahing adu yamna mambana maram oiraga officer adugi masak adu khangba ngamhaude. Wari sing adu tabada Lendor angakpa phawrami. Army aduna makha tarakhi officer singi lengbanda star amadi medal loina thetnabani. Adubu aihak pu chatlo hairakhiba officer adugi oi thangba lengbandadi star amadi medal adu thetpa uramde. Wari sing asi tabada Lendor su karamba miyoina halamlibano haibadu khandokpa ngamlamde. Wakhal ngahak ingthanaba Lendorna bar amada chatuna yu thakpa horami. Bar aduda counter da lebi petsi Lendor ga yamna close ainabu nupi amani. Petsina thawai nungaitana leibadu ubada Lendorna changchanduna karigi thawai nungaitribano haina hangami. Petsina sikhraba Fry hairiba army adu masak muna khangi amadi ikhang khanghodana Fry bu tamthina hatok piramba duda wakhal nungaitabani haina Petsina Lendor da hairami. Petsina misi adugi matangda khanglamba duda Lendor yamna ngaklami. Matau karamna misi adugi matangda khanglibano haina Lendorna Petsida hangami. Bar aduda phamduna yu thakpa nupa amada Petsina khut thinduna mahakna hairakpani hairakhi. Lendorna leithokduna yenglubada Fry bu hatkhiba miyoi adu kabi oirangwani haikhiba Edgar hairiba army adu oiramkhi. Lendorna changchenduna karigidamakta mihatpa adubu kabini hairibano haina Edgar da hanglammi. Edgar na kabi gi style da hairakhi mi ama hatoklaga hat pu huran khiba haibasi kabi gumbana ngamgadaba thabakni. Aisu kabi oibanina kabi amana karamba wakhal khangadege haibado aisu khangi. Yu thakchelaga Edgar na panghaida hairibani haina Lendorna khalame. Lendorna chatki haina haugalakpada Edgar na ngaikho haiduna khamami aduga aronba wari ama hairakhi. Edgar na hairakhi Fry ga mahaki roommate ka matam kharagi mamangda khanna chainaba yaukhibani. Kari marangi khanaribano haibadu kanana su khangkidabani. Atopa sinnamadana kanagumba kharana thenglaba ahingda hameng ama hatoktuna hatoklaba hameng adugi har adu lauthoklaba matungda u amada yanchanduna thamlami. Mathangi numitta Lendor ga army captain adugana wahung pahung tawnabagidamakta army ani kokhalami. Makhoi ani dugi manungda miyoi amadi Fry gi roommate oirambani.
Fraiga mahaka mamangda khanakibagi maramda Lendorna hangami. Fraigi roommate aduna khumlaki ekhoi ani gi marakta phagi oina khanaba natana serious oina khanaba amata yaukide. Fraina tinariba miyoi singadu phattaba yamna ngausinaba miyoi ngaktani. Makhoi singaduga tinaganu haibagi mari yena khiba khaktani. Adubu Fraina maga tinariba mi singadugi maming matha nong mata hairakte. Aduna makhoi singadu kana no haibasu ayamata khangde. Lendorna nupa adugi statement loraba matungda Fraigi roommate adu mahaki roomda halanki. Madugi matung starter koba army amabusu statement amuk lorami. Starter hairiba miyoi asina Fraibu aroibo oina sidringaida uhobo nupani. Nupa aduna hairaki numit adugi ahingda Fraina hatu officer sing adu uhondana army camp adudagi gate chongthoktuna chatki. Kadaida kari tobo chalibano haibadu kanada su hairamde. Maru oiba thabak amagi chalibani adu khak hairami. Starterna wahi sing asi hairakpada mahaki mamai adu ngangchalami aduga yamna pakhatna hairaki masina maram oiraga Lendorna Starter bu mihatpadu oiramgadra haina chingnarami. Masangamdre hain hairakpadagi Lendorna Starter bu magi roomda changkhinaba hairami. Ngahaki matungda army amana captain aduda paw ama puduna lakhi. Ngarang ahing kanagumba amana san amaga haming amaga heart adu lothoktuna hatoklaga thanamki. Paw adu tabada captain adu yamna sauningami. Makhatana misi mina yaudanabagidamak army camp adu lockdown thamduna kanasu thokpa yaroi hana lokthokki. Lockdown tawkhrabasu army camp adugi mapanda Lendorga Edgargadi unarami. Edgarga sikhraba Fry aduga yamna muna khangnai haina Lendorna khalami. Adubu Edgarna Fraibu amuk phau thengnadri haina Lendorda hairaki. Case adu makhoi ani changduna punna solve tawminanaba Lendorna haudorakhi. Khudak aduda Edgarna su yamna harauna yakhi. Madugi matung Fraigi makhuttagi phangkhiba che machet adu Lendorna Edgarda pirami. Che machet asida iribasi kari haninglebano amadi mapung phana ithokpa ngambra yengu haina Edgarna Lendorda hairaki. Somdana Lendorna mahaki machanupi gi photo adu yengduna mahaki machanupi bu ningching kaptuna leli. Numitugi numidangda Edgarna Lendorgi miyumda chalammi aduga hairami. Se machet aduda irakhiba wahising adu kari haninglebano haibadu aina khangba ngamme. Mihatpa masamagna se adu irakhibani aduga aruba thabak ama leiri hajenduna Fraibu hatkhiba u adugi makhongda Fraibu kokthokibani. Masina takpadi mihatpa adu hanadagi hauna Fraina akhangba miyoini. Maram masina Fraina mihatpa adubu karisu khandaruba tawdana unakhibani. Edgargi explanation aduda Lendor apenga phawrami adubu se machet aduda mapung phadaba kharadi adumak leiri. Edgarga Lendorgana watliba machet adu khangdoknaba yamna kanna honarami. Matam kuina khanaraba matungda mihatpa asi nupi oigani haina makhoi anina warib laurami. Makhoina thajarami madudi thenglaba ahingda nupa amana army camp madudagi tumina thokhiba haibasi nupina kokthorokpa natana atei leiti haina khanarami. Edgarna makha tarakhi karigumba mihatpa asina nupi oiramagadi aina nupi adubu mamangda uramgadaba mali. Madugi matung Edgarna mahaki punchi wari matek ama share tawrakhi. Mahakna hairaki mahaki mama adu sahi kungi mamangda sikhi. Adubu hojik phawba mahaki mamagi thawai aduna mangonda wari saduna lei. Ahing khuding mamana mangonda sering pabiduna tahalami. Sering sing adu Edgarna mahaki darida isanduna thanami. Nongma ayuk amada mahakna crime tawrurabi thamoi soklabi nupi amagi maramda sering iduna lerami. Thongnauda Edgarna yengtholubada mahaki sering aduda saithaduna iriba nupi aduga chap manaba nupi ama thongnau mapada chatkhiba urami. Hairiba nupi adu mihatpa oiramgani haina Edgarna khalami. Adubu nupi adu Edgarna ukhibasi amuk khaktani. Edgarna hairiba punamak sing adu Lendorna thajaba ngamlamde. Edgarbo angaubani haina Lendorna khalami. Madugi matung Lendorga Petsiga wari sanarami. Lendorna Petsida Edgargi matangda hanglami. Petsina haidaki Edgar hairiba angangsi yamna phaba angangni. Sangsara sida magini haibada kanasu leitrabani. Mahaki mamana mabu senaduna talei haina matam chupada khanjabani. Petsigi wahising adu tabada Lendor yamna nungairamde. Naitom taraba punsi ama matau karam tawna yamna wana hingi haibase Lendor su khangami. Mathangi numitta Lendorna hospital da laktuna investigation tawringaida wakhal ama lakhi.
Mi amagi atai part amata sohandabida heart khaktang akhanna karigidamukta lawthoklibano haina Lendorna khalame. Munna khallaba matungda Fry gi mihad asi black magic ka mari leinaramba yai haina Lendorna khalame. Lendorna Edgar da chithi iduna mahakpu kanasu leinadraba yum amada laknanaba khangalame. Mi kanasu leinadraba yum aduda Lendor laktuna yum adubu yekshanba horami. Daw yabadagi yum adugi manungda Lendorna black magic torambagi evidence kaya ama phangami amadi black magic ki symbol amadi sign amasu yektuna lerami. Edgar na yorokpa matamdadi Lendorna punamak khangba ngamki madudi black magic pangthokpa yanaba mi hatpa aduna mi amadi sadagi heart adu lothokpani. Pumnamak sing adu khanglaba matungda Lendor amadi Edgar na khonglei thuna black magic ki maramda khangba makhoi gi friend amagi manakta chalami. Lendor gi friend aduna black magic ki oiba symbol sing adu uraba matungda upu manungdagi larik ama lothoknaba hairakhi. Larik adu hingsabi yamna hatkhiba nupa amana iba larik ni. Hingsabi singbu pelanabagi thauri yalaba mi amagi heart sing adu khudolo ina pikibagi wari sing adu larik adu da iduna lerami. Lendor gi friend aduna makha tarakhi chahi kaya gi mamangda yamna phauba hingsabi chatret hin hatkhiba nupa ama lerami. Nupa adu gi mamingna Henry Len Clark kawi. Mahak masanani larik asi iramlibasi. Thauri yalaba miyoy amagi heart sing adu black magic tawrabadi siba nairoi haina larik adu da iduna lerangki. Madugi matung Lendorna Edgar da army ke maduda chatuna army sing aduga tinasanduna black magic khangba miyoy sing adu khangdoknaba hairami. Hairiba thabak adumak Edgar na chapchana tawrami. Army ke amaga nauna friend oselami. Mamai thangda Dr. Marcus ki machanupa Artemis black magic ki matangda yamna muna khangba mi amani haba khanglakhi. Edgar na wari sajanduna Artemis ka friend oselami. Artemis na Edgar bu party amada invite tawrokhi. Wari punamak Edgar na Lendor da tamlami. Madudagi Edgar ga Lendor gana makhoi ani punna Artemis ki matangda thijanba horami. Numitugi numidang adu Artemis ki party aduda Edgar su yorami. Edgar na phajaraba sharing kaya thiduna army sing aduga friend oselami. Sum wari sanarakpadagi Artemis amadi Artemis ki friend Bale na Fry bu masak muna khangi haibasi Edgar na khangakhi. Numidangi matamda Lendor na tumlingaida kanagumba mana kappagi makhon tarakhi. Mahak na changsanduna yenglubada mahaki machanipi adu kappaga leiba urami. Adubu mahak na changsaluba matamdadi mahaki machanupi adu mangthokhi. Pumnamaksi mahak na wakhal khanba hemanbadagi mahaki mamita uba oirami. Mahaki machanupi gi wakhal khanbada Lendor thawai yamna nungairamde kaptuna ahing chumpa lenkhi. Mathangi numitta Fry gi funeral da Fry gi mamana Lendor gi manakta changchalakhi aduga Fry gi diary adu pirakhi. Investigation tawba aduda diary adu kanabri yengu haiduna Lendor da hairakhi. Lendor na diary adu phaktoktuna yengluba matamdadi secret oiba quote loina iduna lerami. Madubu khangdokpa haibasi araibadi natte adubu Lendor na diary aduda iriba secret quote adu khangdoknaba kanna honarami. Somdana Artemis ki machanupi Lia gi phajaba ubada Edgar pungaw ngawkhi. Artemis ki machanupi Lia amadi Edgar ga close oina friend oiba horakhi. Lia asi Edgar na sharing iringaida thongnawdagi ukiba nupi adumakni. Lia bu investigation tawba yanaba kanaso lenedaba jaga amada Edgar na Lia bu invite tawrami. Somdana Lendor na Fry gi diary adu sekaiduna special oiba mahi amada lupsanduna kari iribano haibadu khangdoknaba honarami. Ngahak kanghalaba matungdadi che aduda kari iribano haibadu mayek sengna thoklakhi. Lia gi phajaraba masak amadi mahaki chamjaba adu ubada Edgar pungaw ngawkhi. Lia bu thamoi sengna nungsijakhi. Lia tanja aduda mahaki leina sarai hobi horoktuna leimaida tasanduna khap khap chingduna leikhi. Leimaida haidaraktuna Lia awaba khangduna lerami. Lia na tawriba mataw adu ubada Edgar yamna akiba phawrami. Adubu matam kharagi matungda Lia matomda farakhi. Pumnamaksing asi urubada Edgar na Lia bu hen nungsiba phawrami. Numitugi ahingduda Edgar na army ke maduda halakpagi lambida kanagumba kharana inarakpadawna tawrami. Adubu mahakna leithokduna yengluba matamdadi kanasu uramde. Tanja aduda khanghodana Bale na Edgar da tunglomdagi attack tawrakhi. Bale na Edgar bu khawri mikhaiduna hatnaba honarami. Lia dagi lapna laigedabani natrabadi nangbu hatokani haina Bale na Edgar da kihalami.
Asengbagidi Bellingernasu Liabu yamna pamjarami. Liaga Edgarga close oibadu Bellingerna pamlamde. Tanja aduda Lendor lagduna Bellingerbu phurami aduga Edgarbu Lendorna kanbirami. Bellinger mafam adu thadukduna yamna kanna chenki. Edgar yamna saurami aduga Lendorda hairakhi. Karigumba Bellingerna Lia amadi aigi marakta apanba piraklabadi aina soidana mahakbu hatokani. Mathangi ayukta army captain adu Lendorgi mayumda laami aduga Bellinger adu mangkhre haina hairakhi. Paw adu tabada Lendor yamna angakpa phawrami. Army mayamga loinana Lendorna Bellinger bu thirami. Ngahak thiraba matungda Fry na thori yalaga sirambadawna Bellinger su thori yalaga siduna lerami. Fry gumna Bellinger gi thabaktagisu heart adu yauramde. Hospital da body adu examination tawba matamda Bellinger halamliba miyoi asiga Fry bu hatkhiba miyoi aduga manade tongan tongali haina Dr. Marquez na colonel amadi captain adu dairakhi. Bellinger amadi Fry gi thabakta tariba thangna khaidokibagi mami asi manade. Adugi mathakta Bellinger gidi private part sing adu kakthatuna lerami. Doctor gi wahai sing adu tabada colonel adu yamna sauninglammi. Nahakna ngamliba asi karino asuk yamna ekhoina nangonda support amadi power sinara phawba nangna ngasi phawba karisu tawba ngamde. Misi asigi matangda evidence amatasu phangba ngamde haina colonel aduna Lendor da cherami. Captain aduna Lendor da hairami hojik aina khwaidigi chingnariba misi Edgar ni. Ngarang numidang dinner gi matamda army singi mamangda Bellinger ga mahaka khanabagi wari mahakna likhi. Miyam adugi mamangda Bellinger bu hatkani haina mahakna damka tawkhibani. Lendorna Edgar bu support tokduna hairami. Edgar hairiba nupa asi yamna phaba nupani. Wahai sing adu mahakna sauningbadagi haikhiba oirambi yai. Mahakna mi amabu hatpa ngamba haibase oithoktabani. Captain aduna makha tarakhi mamang chahida Edgar ga Fry ga su khana chainaba lekhibani. Aina mahakpu ngahana phajanduna thamba yarabani adubu evidence amata phangdabadagi upai lekhidabani. Edgar gi maramda captain asina hairakpa asida Lendor angakpa amadi yamna sauningba phawrami. Matam kharagi mamangda Lendorna Edgar da Fry gi maramda hangkhibani. Adubu Edgarna Fry hairiba nupa adu masak khangdi haina hairakibani. Lendor mahaki wakhalda charangnariba adu clear oinabagidamak Edgar gi manakta chalami. Lendorna Edgar bu yamna thina cherami amadi asengba adu hayu haina Edgar da hairami. Edgar na hairakhi aina army school asida hek join tawdagi army kayamaga aiga khana khre amadi phuna khre. Aigi sak amadi aigi iyong itawasi ubada makhoina ibu karemnaba nongnabiba tawrami. Adubu aina kaidonungda laman khungge haina khankhibadi leite. Edgar gi wahai sing adu Lendor su thajarami amadi Edgar hairiba nupa asi lanjade haibase mahak su khangami. Madugi matung Bellinger na lekhidaba adugi nungaitaba phongdokpo oina Dr. Marquez na saklen ama silami. Mayam pumna magna dinner chanari kanda Artemis na Lendor bu yamna usitana katukaran ngangba haurakhi. Lendor na tumina mahaki room da changduna thiba humbagi thabak chathaki haina mahakna khankhi. Maram asidagi mahakna Lendor bu yamna usitana nganglibani. Artemis na asumna dinner tawri kanda katukaran ngangba amadi Lendor bu usitana tawbaduda Artemis ki mama na Artemis bu yamna saurami. Khudak aduda Artemis ki mama dinner table adu thadokuna chatkhi. Madugi matung Liasu dinner table adu thadokuna chatkirami. Mahaki machanupana Lendor bu yamna usitana ngangkhiba adugi mahakna oina lale haina haijakhi. Thawai nungainaba yu thau haiduna pikhi. Doctor aduna yu hainaba honari kanda upu adugi manungda magic larik ama laibadu Lendor na urami. Madu urubadagi mihatpa adu doctor adu oiramba yai haina Lendor na chingnarami. Doctor adudasu investigation tawba hawragi haina khalakhi. Mahaki machanupi adu masangamdaba yaubra haina Lendor na doctor adu hangakhi. Doctor aduna aigi ichanupi Lia yamna sathiba laina amana naduna leiri. Laina aduna maram oiraga mahak hojik phawba lohongdana leiribani. Laina asina maram oiduna mahak hojik depression naduna leirabani. Makhoina sumna wari saringaida Artemis changlakhi aduga Liana piano khongba adu taminasi haina hairakhi. Lendor na mahakti hangchit langduna lehoge haina hairakhi. Mi leitabagi khudong chaba adu logduna Lendor na Artemis ki room da changduna evidence oiba yabasing thiba horami. Somdana Liagi Fajaraba masak amadi Liana khongba Fajaraba piano gi khonjelda Edgar pungau ngauki. Edgar na Liabu thamoi singna nungsijaki.
ꯂꯤꯌꯥꯒꯤꯗꯃꯛ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯑꯦꯗꯒꯥꯔꯅ ꯈꯟꯖꯈꯤ꯫ ꯁꯣꯝꯗꯅ ꯂꯦꯟꯗꯣꯔꯅ ꯑꯥꯔꯇꯤꯃꯤꯁꯀꯤ ꯔꯨꯝꯗ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯣꯐꯤꯁꯥꯔꯒꯤ ꯃꯦꯗꯜ ꯑꯣꯏ ꯊꯪꯕ ꯂꯦꯡꯕꯥꯟꯗ ꯌꯥꯎꯗꯕ ꯀꯣꯠ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯂꯦꯟꯗꯣꯔꯅ ꯑꯥꯔꯃꯤ ꯑꯃꯗꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕ ꯃꯇꯝꯗ ꯃꯦꯗꯜ ꯌꯥꯎꯗꯕ ꯀꯣꯠ ꯂꯤꯠꯄ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯍꯥꯛꯄꯨ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯄꯗꯣ ꯂꯦꯟꯗꯣꯔꯅ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯥꯔꯇꯤꯃꯤꯁꯀꯤ ꯃꯃꯥꯁꯨ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯁꯨ ꯀꯣꯠ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯂꯦꯟꯗꯣꯔꯅ ꯀꯣꯠ ꯑꯗꯨ ꯗꯣꯛꯇꯔ ꯃꯥꯔꯀꯁꯇ ꯎꯠꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯣꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥꯒꯤꯅꯤ, ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯠ ꯑꯗꯨ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯀꯣꯠ ꯑꯗꯨ ꯑꯥꯔꯇꯤꯃꯤꯁꯀꯤ ꯔꯨꯝꯗ ꯂꯩꯔꯝꯕꯅꯤ ꯍꯥꯏꯅ ꯂꯦꯟꯗꯣꯔꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯥꯔꯇꯤꯃꯤꯁꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯁ꯭ꯇꯥꯗꯔ ꯀꯧꯕ ꯑꯥꯔꯃꯤ ꯑꯃꯒꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯂꯦꯟꯗꯣꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯇꯥꯗꯔ ꯍꯥꯏꯔꯤꯕ ꯑꯥꯔꯃꯤ ꯑꯁꯤ ꯃꯃꯥꯡꯗ ꯂꯦꯟꯗꯣꯔꯅ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯐ꯭ꯔꯥꯏꯕꯨ ꯎꯍꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯂꯦꯟꯗꯣꯔꯗ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯤꯈꯤꯕꯅꯤ꯫ ꯁ꯭ꯇꯥꯗꯔ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯂꯦꯟꯗꯣꯔ ꯑꯃꯗꯤ ꯀꯦꯞꯇꯦꯟ ꯆꯠꯇꯨꯅ ꯁ꯭ꯇꯥꯗꯔꯒꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯔꯨꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯥꯗꯔꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯃꯠꯇ ꯔꯨꯝ ꯑꯗꯨꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯂꯦꯟꯗꯣꯔꯅ ꯍꯥꯏꯔꯛꯈꯤ, ꯁ꯭ꯇꯥꯗꯔ ꯍꯥꯏꯔꯤꯕ ꯑꯥꯔꯃꯤ ꯑꯁꯤ ꯃꯥꯡꯈꯤꯕ ꯅꯠꯇꯦ, ꯃꯁꯥ ꯃꯇꯣꯝꯇ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯖꯈꯤꯕꯅꯤ꯫ ꯁ꯭ꯇꯥꯗꯔ, ꯕꯦꯂꯤꯟꯖꯔ ꯑꯃꯗꯤ ꯐ꯭ꯔꯥꯏ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯒꯅꯤ꯫ ꯕꯦꯂꯤꯟꯖꯔ ꯑꯃꯗꯤ ꯐ꯭ꯔꯥꯏꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯕ ꯑꯗꯨ ꯎꯕꯗ ꯁ꯭ꯇꯥꯗꯔꯅ ꯃꯊꯪꯗ ꯃꯍꯥꯛꯁꯨ ꯁꯤꯕ ꯌꯥꯏ ꯀꯤꯕꯗꯒꯤ ꯃꯇꯣꯝꯇ ꯆꯦꯟꯖꯈꯤꯕꯅꯤ꯫ ꯃꯦꯗꯜ ꯌꯥꯎꯗꯕ ꯀꯣꯠ ꯑꯗꯨ ꯑꯥꯔꯇꯤꯃꯤꯁꯀꯤ ꯔꯨꯝꯗꯒꯤ ꯐꯪꯈꯤꯕ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯀꯣꯂꯣꯅꯦꯜꯅ ꯑꯥꯔꯇꯤꯃꯤꯁꯄꯨ ꯃꯤꯍꯥꯠꯄ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯟꯗꯣꯔꯅ ꯁꯣꯂꯤꯗ ꯏꯕꯤꯗꯦꯟꯁ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯤꯗꯦꯟꯁ ꯃꯄꯨꯡ ꯐꯥꯅ ꯈꯣꯝꯖꯟꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯒ ꯄꯤꯕꯤꯅꯕ ꯍꯥꯏꯈꯤ꯫ ꯁꯣꯝꯗꯅ ꯑꯦꯗꯒꯥꯔꯅ ꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯗꯨ ꯊꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯦꯗꯒꯥꯔꯅ ꯂꯤꯌꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯔꯒ ꯑꯦꯗꯒꯥꯔꯕꯨ ꯂꯤꯌꯥꯅ ꯄꯪꯊꯍꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯟꯗꯣꯔꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯕꯨ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯑꯣꯃꯣꯔ ꯑꯣꯏꯅꯕ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯏꯗꯅꯕ ꯇꯧꯈꯤꯕ ꯍꯦꯅꯔꯤ ꯂꯦꯟꯀ꯭ꯂꯔꯛꯀꯤ ꯃꯔꯝꯗ ꯂꯦꯟꯗꯣꯔꯅ ꯍꯪꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯍꯦꯅꯔꯤ ꯂꯦꯟꯀ꯭ꯂꯔꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯂꯦꯟꯗꯣꯔꯗ ꯎꯠꯂꯝꯃꯤ꯫ ꯍꯦꯅꯔꯤ ꯂꯦꯟꯀ꯭ꯂꯔꯛꯀꯤ ꯐꯣꯇो ꯑꯗꯨ ꯎꯕꯗ ꯂꯦꯟꯗꯣꯔꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯁꯨ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯎꯈꯤꯕꯒꯨm ꯇꯧꯔꯝꯃꯤ꯫ ꯂꯦꯟꯗꯣꯔ ꯈꯣꯡꯂꯩ ꯊꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯍꯦꯅꯔꯤ ꯂꯦꯟꯀ꯭ꯂꯔꯛ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥꯗ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯁꯤꯕ ꯅꯥꯏꯗꯕꯒꯤ ꯃꯍꯩ ꯐꯪꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯎꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯎꯈꯤꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯍꯦꯅꯔꯤ ꯂꯦꯟꯀ꯭ꯂꯔꯛꯅ ꯏꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯍꯦꯅꯔꯤ ꯂꯦꯟꯀ꯭ꯂꯔꯛꯀꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝꯒꯤ ꯋꯥꯜꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯍꯥꯠꯇꯣꯛꯇꯨꯅ ꯍꯥꯔꯠ ꯂꯧꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯦꯟꯗꯣꯔꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯂꯦꯟꯗꯣꯔꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨ ꯌꯥꯝꯅ ꯀꯤꯃꯟꯕꯗꯒꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯦꯟꯗꯣꯔꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯂꯤꯌꯥ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤꯅ ꯍꯤꯡꯒꯗꯕꯁꯤ ꯊꯥ 3 ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯑꯩꯅ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯏꯕ ꯂꯥꯌꯦꯡ ꯄꯊꯥꯞ ꯀꯌꯥ ꯑꯃꯗꯤ ꯍꯤꯗꯥꯛ ꯃꯈꯜ ꯀꯌా ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯕꯨ ꯄ꯭ꯔꯦꯌꯔ ꯇꯧꯈꯤꯕ ꯍꯦꯅꯔꯤ ꯂꯦꯟꯀ꯭ꯂꯔꯛꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯃꯤꯑꯣꯏꯕꯒꯤ ꯍꯥꯔꯠ ꯀꯠꯂꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯒꯤ ꯍꯥꯔꯠꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯧꯊꯣꯛꯇꯨꯅ ꯍꯦꯅꯔꯤ ꯂꯦꯟꯀ꯭ꯂꯔꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯀꯠꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯌꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯐꯒꯠꯂꯛꯈꯤ꯫ ꯐꯒꯠꯂꯛꯄꯗꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞꯅ ꯄ꯭ꯔꯦꯌꯔ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯦꯟꯗꯣꯔꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯉꯩꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯦꯗꯒꯥꯔꯕꯨ ꯀꯅꯥꯁꯨ ꯂꯩꯅꯗꯕ ꯃꯜꯂꯕ ꯌꯨꯝ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯄ꯭ꯔꯦꯌꯔ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯦꯗꯒꯥꯔꯒꯤ ꯍꯥꯔꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯗ ꯀꯠꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯄ꯭ꯔꯦꯌꯔ ꯑꯁꯤꯗ ꯂꯤꯌꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯥꯔꯇꯤꯃꯤꯁꯀꯅ ꯂꯤꯌꯥꯕꯨ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯂꯧꯊꯣꯛꯈꯤꯕ ꯐ꯭ꯔꯥꯏꯒꯤ ꯍꯥꯔꯠ ꯑꯗꯨ ꯂꯤꯌꯥꯅ ꯄꯨꯊꯣꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯗ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯍꯥꯔꯠ ꯑꯗꯨꯕు ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯦꯗꯒꯥꯔꯒꯤ ꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯇꯩꯁꯟꯗꯨꯅ ꯂꯤꯌꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯂꯦꯟꯗꯣꯔꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯀꯤꯍꯟꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯑꯦꯗꯒꯥꯔꯕꯨ ꯂꯤꯌꯥꯅ ꯍꯥꯠꯇꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯟꯗꯣꯔꯅ ꯑꯦꯗꯒꯥꯔꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯦꯗꯒꯥꯔꯕꯨ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯦꯟꯗꯣꯔ ꯆꯦꯜꯂꯛꯈꯤ꯫ ꯁꯣꯝꯗꯁꯨ ꯑꯦꯗꯒꯥꯔ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯂꯤꯌꯥꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯕꯁꯤ ꯑꯦꯗꯒꯥꯔ ꯃꯁꯥꯃꯛꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯤꯌꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯂꯤꯌꯥꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯌꯥꯅ
thang adu paikhatuna hingchabi aduda prayer kaya ama tawduna Edgar gi heart adu lauthoknaba changjalakhi nakandagi Lia gi mamana Lia bu support tawduna prayer aduki matik ningthina tawrami Lia na Edgar bu thang aduna sokhandringaida Lendor yum aduda yausalakhi makhoi ahumak khangbadagi mathakta leiriba candle adu lemaida tasanki Lendor ubada makhoi ahumak yamna akiba phawrami Artemis na thang adu Lendor da utuna mafam adu thadokna chatkhinaba Lendor da kihalakhi Lia gi mamana prayer adu yamna thuna loisanaba Lia da hairami asumna makhoi masen ningai sangda naringaida makhada tarakhiba candle aduna yum adu mai chakba haurakhi Liana makhoi bu thadokna chatkhinaba Lendor da thang adu utuna hairami tanja adu da Lendor ga Artemis ka phunaba haurakhi Lia su prayer adu makha chathaba haurami Lendor ga Artemis ka ju angamba phudan aduna lerami asumna Liana yamna kanna prayer tawringaida khanghodana mai chaklaba u ama Lia gi mathakta tasalakhi u aduna tasalakpa aduda Lia yamna thina soami Lia bu kanabagi namak Artemis na Lia gi manakta chenselami madugi khudongchaba adu lawduna Lendor na Edgar bu mai chaklaba yum adudagi mapanda puthorakhi Artemis amadi Lia gi mamana Lia bu kanaba yamna kanna honarami adubu khanghodana mai chaklaba yum aduna Lia amadi Artemis ki mathakta tasanduna khudak aduda makhoi animak sikhi Lia gi mama adubudi Lendor na kanbanga mauki yum mai chakpa aduda Lia yaukibadu ubada Edgar gi thamoi machet tana kaikhi madugi matungda Edgar army ke madugi hospital aduda admit tawduna leikhi Dr. Marquis su resign tawkhre haina captain aduna Lendor da hairami yamna luraba case adubu solve tawbagidamak captain aduga colonel adugana Lendor bu yamna thagatkhi mahakpu thajarudaba adugidamak makhoibu su ngakpinaba hairami mahaki mathau adu loirebanina Lendor mahaki mayumda halakhi adubu mayam wari asi swaida loidri film asigi khwaidigi fajaraba wari adu hojik laglagani matam kharagi matungda Edgar hospital dagi discharge tawraduna Lendor gi mayumda lakhi Lendor gi machanupi adugi matangda mahakna asengba adu khangle haiduna Edgar na hairamaga sauna yum manung adu da changki Edgar na Lendor gi yamna secret oiba wafam ama khangba ngamakhi maram asina Edgar na Lendor da yamna saurami Edgar na Lendor da hairakhi nahakna aiga unanaba irakhiba chithi adugi handwriting aduga phrai makotagi phangkhiba che machet aduda iduna leramba handwriting aduga chammanai masina takpadi Lendor na phrai da chithi adu iduna phrai bu army ke madudagi mahaki thori yanpham aduda kokthokibani Lendor na karigi asumna tawribano haibadu khangnaba Edgar na Lendor gi matangda thijanba hokibani Edgar na Betsy ga wari sanaraba matungda Lendor gi punchi wari khangba ngamakhi hojik matang asida Lendor gi punchi wari matek ama laglasi asengmagidi Lendor gi machanupi asi mayum thadoktuna chenkhiba leite nongman numidang ama Lendor gi machanupina party yaururaga halakpagi lambida army ke madudagi ngausanaba miyoi ahumna Lendor gi machanupi bu rape tawbikhi mahakpu namjanamtek bikhiba adugi trauma aduna maram oiraga depression narami chagani thakani haiba amata khanglamde awaba singadu khangba ngamlaktabadagi wanglaba chingamagi matonda kakhatuna Lendor gi machanupi mathanta chingadudagi chongthaduna sijaki laman khumningbagi mayaina Lendor kangaunarami Lendor gi wari singadu tabada Edgar mamitigi mapi takhiba khanghaude maral leiraba army miyoi ahum adugi matangda Lendor na thijanba horami machanupigi makhota paiduna leiramba phrai gi likparing ama Lendor na phangba ngamkhi makhoi ahumgi manungda phrai yaure haibasimadi Lendor na confirm taba ngamkhi Betsy ne iba saduna Lendor na phrai da chithi irami aduga phrai bu army ke madudagi mapanda kokthokhi tunglomdagi phrai ne tumina tholaktuna phrai gi makokta yochaina thomduna wandhanki phrai gi mangak samda thorina kisanduna mahaki machanupi bu ijat manganba matamda kana yawi haina Lendor na hanglakhi pakhum piu yadabadagi Lendor na phrai bu thori adu chingkhatuna u amagi machada mahaki mangak samaduda thori yanduna thamlami phrai yamna wana mahaki makhongani du lebakta thengboi thingdeboi tawraga yamna wana khangki tanja aduda kanagumba khara mafam aduda changjalakpagi makhon Lendor na tarami upai leitabadagi Lendor na phrai gi mangakta yaliba thori adu u aduda kisanduna hontolomlaga chenkhi Lendor daw yabadagi mahakna phrai bu hatpani haibasi kanamatana khangkhide
Maramdi numittugi numidang maktada Dr. aduna hingchabida prayer tawnabagidamak Phraigi heart adu lauthokhibana maram oiraga Dr. adugi family adu oina mihat patahankhibani. Madugi matung hek nonganbaga Landorna Turel mapanda mahaki I teiraba khulai adu chamthoktuna leiringaida army ke madugi captain masamak laktuna Phrai misi adugidamak Landorbu investigation officer hapkhibani. Madugi khudongchaba adu lauduna case adu black magic ka mari leinana uhankhibani. Aduga Landorna mahaki crime adu losanduna thamkhibani. Ataijiba san amadi hamingdagisu heart adu Landorna lokthokduna case adu amukka hena black magic malankhibani. Superstition da yamna thajaba doctor gi family aduda maral pulap adu sijankhibani. Lia amadi mahaki mayamba Artemis ki maral haibabu asiba miyoidagi heart adu lautholuba khaktani. Maral lejadraba liabu maral sijanduna yummai chakpa adu yauki masi punamak singa si khallubada Edgar aduki matik thamoi kairami. Phraigi diary adu munna nainabadagi machanupi rape tawbada yaukhiba anisuba nupa adu Bellinger ni haiba khanglakhi. Asumna anisuba nupa adu khangakpadagi Landorna Bellinger bu phaduna tamthina phurami. Lemhauriba ahum suba nupa adu haidu uhaina Landorna Bellinger bu taptana phurami. Khangba ngamaktabadagi Bellinger na ahum suba nupa adu Starder ni haina haidorakhi. Adugi matung Landorna Bellinger busu tamthina hatokhi aduga mahaki heart busu Landorna lokthokhi. Masina hena case adu black magic malanduna Landorbu kanana su chingdakhide. Miyoi ani hatkhibasu ahum suba nupa Starderbu karigi hatribano haina Edgarna Landorda hanglakhi. Landorna khumlakhi hojik aina atopa mi amamu hatpa ngambagi thauna lingjel aigi iphamda leitre. Mahak masamak akiba amadi ningamdaba mayamsing aduga sagonaduna mapunsi supa hingasanu. Masina mahaki isorna pirakpa punishment adu ohelasi. Mataw asum tawna army pumna mapu apangba siduna Landorna yamna haisingna revenge lawki. Landorna Edgarda chawthokna hairakhi. Aina tawkhiba pumnamak aigi ichanupigidamak tawkhibani aduna ai karisu nungaitaba pokte. Adubu Liagi misi aduna maram oiraga Edgar thamoi kaikhi. Sikhiba army ani adu Landorna hatpani haibagi evidence adu Edgarna army captain aduda pigi haina khalambani. Adubu Landorgi machanupida army ahum aduna tawkhiba crime adu mahaksu yamna nungaikide. Aduna Landorgi mathakta phangba evidence adu Edgarna mai thadoktuna manghankhi. Hojik Landorgi ni haibada machanupigi memory adu natana atai karisu leitre. Landor ningamdaba thamoi adu puduna machanupina chongthaduna matomta sijakhiba ching aduda kakhalakhi. Wanglaba ching mathak adudagi Landor mathanda chongdaduna sijakhi. Asumna Landor mahaki family ga amukka hanna pulap punjanakhi. Movie explanation asibu adumna khajitamak oirabasu interest lebiragadi subscribe amadi like tawsanbiramu. Adongi khobi amagi mamal asi yamna wangi.